Ngasigi oina top 5 medical myths pudona lakchare. Number 1 vaccine kapana flu amadi autism na hanba ngame. Masigi lana thajana ba asina ngakthokpa yaba laina kaya na hanabagi maram ama oi. Number 2 supplements chabana chadabadagidi hena fai. Chahi yam labi nupi singna calcium supplements chabadagi dementia narakpa yai. Darkar oidabada supplements charubadagi vitamin D overdose amadi lead poisoning tobagi case su laikre. Number 3 hakchang inglagadi lok laihau togani. Lok thungba hairibasi virus singna thokhanbani. Virus changdana hakchang ingba khaktana lok thunghanba si oithokte. Number 3 brain gi 10% khaktamak ekhoina sizinai. Adubu scientist singna brain scan tawduna yengba matamda dormant oina sizinadana leiba brain gi area achoba amatta uba fangde. Number 4 yotsin gi chewing-gum puknungna chahi 8 tumdana lei. Gamda tumbangam daba machal yawi adubu pakhat pirunu mathang numita adum toilet ta. Number 5 sports drink na isingdagi hena fai. Hydration tawnabagi damag isingdagi hena faba leite.